Manipur da biren government na leptana changshillakpa war on drugs ki manung channa Thoubal police na Moijing lamkhai area gi yumshingda ngasi ayuk anganba pung dagi houduna chathakhiba operation amada drug dealer ni haiba meeoi ani heroin gram 13.1 amasino shel oina lupa lishing ga konnana fagatkhrey Farabashing adu Thoubalmayum Rafique chahi nifuhumdoi apokpa TA Siraj Ahamad laifam Moijing Thoubalmayum Leikai amasung leirang chahi kuntra manga mapuroiba TA Rafique kawi laifam Moijing Thoubalmayum ni haina police tagi fangba pau amana hari drug lalon bani haiba meeoi ani adu makhoidagi fagalakpa potlam sing aduga loinana Thoubal police ta khusinnakhre hari ngasigi operation adu ayuk pung 9 fauba chathakhi haina police ki pau asina hari handak leptana akanba nung chubana maram oiraga Jiri district ki mafam ayamba ising thumsinkhre makhata na nung leptana chuba tarabadi miyam awaba taraba yai hari yum amadi lambi sorok kaya ising thumjin labtuna miyam awaba mayokna ba haure Jiri College ta BA BCom amadi BSc gi 4th amadi 6th semester gi examination hayengdagi haugadaba maramna maheroi singna Jiri College fawal lakpada khudong chadaba kaya mayokna gadawri hairi June kunmathoida pangthokadawriba International Yoga Day ga mari leinana same sabagi thabak paikhatpa leiba maramna hayeng June gi tang kun asi Sendra Boating Center asi thonglon gani hairi registration number yaudaba huralakpa silver machu gi KIA Seltos car ama ngasi Bisnupur police na Anand Bihar police station gi 8C Chan koba meeoi amada khusinnakhre hairi Haribu car asi haukiba April gi tang kun tarukta mafam amada hundoktuna thamlampadagi police na lakhatkibani tungda car asi New Delhi dagi huran khibani haiba khanglakpani haina police na hairi handak Haryana da pangthokhiba Khelo India Youth Games lishing ani kunmathoida saruk yaruba Huyel Lalong Thangta Association Manipur gi medal kaya lauraklaba sanaroi sing amadi coach sing ngasi Imphal West ki yumnam huidrom da leiba thangta mahikol da taramna okre Pune gi Balewari Stadium da chathariba All India Karate Championship lishing ani kunithoi gi ngasi humni janba numita Senior Male Committee da Manipur Amateur Karate Do Association Makagi Sanaroi Anina Silver ama loinena bronze ama lauba ngamkhre Soibam James Singh na KZ Yankai Senior Male Committee da Silver Medal loki loinena Sagol Sem Herozit Maitaina KZ Humfu Taret Senior Male Committee da bronze loki